मियोय कया अमना कोविड वैक्सीन कापनबगीदमक्ता लाइन लेंगनरिङै कया अमना वैक्सीन असिबु कापतनबगीदमक्ता लोतुन लेंगनरिङैगी तांजा असिदा सही मरीफु मरी सुरबा यामना ngakpa ahal ama Bihar da थेंगनख्रे ahal asigi maming Brahmadev Mandal kawi Bihar gi Madhyapura district tagini hairiba ahal asina covid ki vaccine asi dose taraga mathoi kaplaba matungda tarani thoi suba dose ka palakpa matamda vaccination center aduda lairamliba miyoi sing aduna thengnabadagi khanglakhibani media gi miyoi singna hairiba ahal asida karigidamakta dose asuki matik yamna kaplibano haina hangbada ahal asigi pakhum oina Maki Kwang Naba amasung satok sasin tawbada nungaitaba adu fakre loina namhak asi hauji oxygen की चांगसु यामने हेनगल है बा पाखुम asi पिरखी अच्छा चीज निकाला है। किसी भी थोड़ा या कमर में की दर्द होता है वह ठीक हो जाता है। मैं चल फिरने में असमर्थ रहते दर्द होता है वह दर्द मेरा खत्म हो गया है और साथ साथ मुझे ऑक्सीजन ज्यादा हो गया है।